Hello everyone, Happy New Year! Aduga aigi hana viewers bu welcome back. Aduga another viewers da welcome taujari. Sigi singarang New Year's Eve Melbourne gini ai khara chatlu bani adu kitang views to kitang share taujarake. Hojiki duna 12 tar kana neba sigi sina aina mafam duda yauna ba chatningai gi journey matek ne. Sina 2 hours mukwali sa 10 PM adayda neba sigi mafam si Collins Square kawe aduga Melbourne da jaga da crowd control targa police mayam thamaga mafam mayam da crowd si distribute tawnaba jaga mayam da park mayam da celebrate taweba fireworks music silent disco ade food trucks lam mayam gi Mexican Italian Indian mayam da jan bulo in phangdoi ne adu aina station kanang tare jing yaiba iskon gi do tare en changu kanisa iskon gi kambusu Hare Krishna New Year celebrate tawlerame adu leida moi gi mi su dum yaw sallaga dum chonge celebration di dum tawmini yamna positive environment oye New Year gi sigi matam se ado aina hojik chattori se plan taraga lakpa se treasury gardens na aina amasu hana utkrabane ba ado sigi green space me as a park ngata ni ba siloi na magsaiza celebration lay ado ai treasury garden da kitang concert amale ado insat kena aduga tram se ngasi tram and train se public transport loina mag free ne mi myam phajana visitors yam la ematam se cricket ki test series ka tawi bane adi akhoi gi summer oi baisu winter war ba kangbu dum lak bane ado new year ka Christmas ka sun leibagi ado public transport se hojik holidays December 25th to 1st adai se dum free oi mayam se phajana service tawna ba public ta aduga hangat handa overnight ka se dum available oi aduga police presence yam lai ka sumta incident thokte aduga adagi urisina Parliament House neba saiza mayam phamdan leire fireworks ngai begi 11 ta sale si matam se aduga park sing zaiza no alcohol mi incident ka thokta na banga khat tan taroga duna illegal oi moi restaurant ka da thaksabane club ka but park sigumba public ki angang ahan ka myang mix lauba jaga da di sumaina drink to bayade aduga se light shows ka myam tawre adigi sumaina ada screen urise crowd control se moi phajana manage tawe stage na main stage na asomna kanda ne ba ado mayam se adida punjhallaga crowd tawraga nungai bam chu khangoi na sumaina park ta jaga da smile screen thamme ba adu dai su direct yeng yana ba this is a silent disco kadai da no toilets kadai da no food trucks kadai da lena adu ai yodangar mina stage kido amta yeng gi saiza leire stage aduga saiza jacket uppaga orange ki jacket uppaga lei mi myam se kaino ngata ne ba any incident thokta na ba adagi any ni masano ngai tabu khataba mayam ga help tawba any adugumba help required obviously moina dum help tawdoini first aid kai kazuloin available le kasu umta incident thokte saida ada isai zama thang leire isai zanungai bane nga amuta minas
ꯃꯤ ꯃꯌꯥꯝꯁꯦ ꯏꯁꯩ ꯂꯣꯏꯅ ꯇꯥꯔꯒ ꯂꯩꯔꯤꯁꯦ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯀꯟꯁꯔꯠ ꯂꯥꯛꯄꯒꯤꯁꯦ ꯑꯩꯅꯗꯤ DJ ꯑꯃ ꯂꯥꯛꯄꯅꯦ ꯑꯗꯨꯏꯗꯣ ꯌꯦꯡꯅꯤꯡꯕꯅꯦꯕ ꯑꯗꯨꯗꯣ ꯃꯥꯗꯣ ꯅꯦꯛꯁꯅꯦ ꯑꯗꯨ ꯇꯥꯃꯤꯟꯅꯁꯦ ꯃꯥꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯐꯥꯔꯁꯀꯤ ꯏꯁꯩꯁꯦ ꯃꯥ ꯐ꯭ꯂꯨꯝꯗꯒꯤ ꯍꯧꯔꯦ ꯑꯗꯣ ꯐ꯭ꯂꯨꯝꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯀꯩꯅꯣꯅꯦꯕ ꯑꯣꯁꯇ꯭ꯔꯦꯂꯤꯌꯟ ꯃ꯭ꯌꯨꯖꯤꯁꯤꯌꯟꯅꯦꯕ DJ ꯔꯦꯀꯣꯔꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯒ ꯐ꯭ꯌꯨꯆꯔ ꯕꯥꯁ ꯖꯣꯅꯔꯒꯤ ꯄꯥꯏꯑꯣꯅꯤꯌꯔꯅꯦꯅ ꯈꯪꯅꯕꯅꯦ ꯑꯗꯣ ꯇꯥꯃꯤꯟꯅꯁꯦ ꯃꯊꯪ ꯃꯊꯪ ꯃꯣꯏꯁꯨ ꯁ꯭ꯇꯦꯖꯇ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝꯁꯦ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯁꯦꯠ ꯑꯞ ꯇꯧꯏ ꯑꯩ ꯐ꯭ꯔꯟꯠ ꯔꯣꯗ ꯂꯩꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯕꯠ ꯑꯦꯅꯤꯋꯦ ꯑꯦꯟꯖꯣꯏ ꯇꯧ ꯇꯥꯕꯅꯤ ꯂꯩꯔꯒ ꯑꯗꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ 2024ꯗ ꯀꯩꯗꯧꯈꯤꯕ ꯃꯌꯥꯝꯗꯣ ꯔꯤꯀꯦꯞ ꯑꯃ ꯇꯧꯔꯅꯤ ꯔꯤꯀꯦꯞꯇꯣ ꯇꯧꯕ ꯍꯧꯔꯛꯑꯗꯕꯅꯤ ꯑꯗꯩ ꯀꯥꯎꯟ ꯗꯥꯎꯟ ꯇꯧꯔꯅꯤ ꯑꯦꯟ ꯗꯦꯟ mayamse pulap lauminadoineba and then fireworks start towdoine. It's Nova 100's Jason Lauren here. Together with the City of Melbourne, we're counting you down to 2025. Here we go. 90 seconds, Melbourne. Radio broadcasters Jace Hawkins and Lauren Phillips will return to the airways. Good morning, Melbourne. We're back. The dynamic duo announced as the new hosts of Nova 100's Melbourne Breakfast Show. What a year it has been. Welcome to the Eras Tour. 96,000 fans have welcomed Taylor Swift to the MCG. 60 seconds to go. Game, set, match, 7. Yannick to win the Australian Open. His maiden major happens in Melbourne. The Premiership party kicks off in Fitzroy. The Brisbane Lions win football's ultimate prize. What a performance! Carlos Sainz wins the Australian Grand Prix. This is amazing. 30 seconds to go. Clean the street station decked out in green and gold to get all the Melburnians into the spirit to celebrate our Olympians. Here we go, Melbourne. 9, 8, 7, 6, 5, 4, 3, 2, 1. First January 2025 oire guys. Happy New Year. Melbourne gi jaga khudimaktagi park mayamdagi building mayamdagi simultaneously firework mayam thadre.
ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯦ 2 yearsꯁꯦ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯣ ꯍꯟꯗꯛ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯒ ꯀꯣꯛꯈ꯭ꯔꯒ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯂꯥꯛꯄ ꯑꯣꯏꯔꯁꯅꯣꯅ ꯈꯜꯂꯦ ꯑꯗꯨꯒ ꯋꯥꯅ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯨ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯣꯅ ꯑꯗꯨꯃꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯍꯣꯞ ꯌꯥꯝ ꯂꯩꯕ ꯂꯝꯅꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯁꯤꯡꯁꯨ ꯄꯣꯇꯦꯟꯁꯤꯌꯦꯜ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯪꯉꯝꯗꯕ ꯇꯨꯝꯃꯒ ꯂꯩꯔꯝꯕꯩ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯀꯅꯥꯝ ꯈꯪꯉꯝꯗꯕ ꯃꯌꯥꯝꯁꯦ 2023ꯗ ꯄꯨꯟꯅ ꯍꯧꯒꯠꯃꯤꯟꯅꯔꯛꯈꯤꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯂꯝꯕꯤ ꯆꯨꯝꯊꯣꯛꯄꯒꯤ ꯁꯣꯏꯈꯤꯕ ꯃꯌꯥꯝꯗꯨ ꯆꯨꯝꯊꯣꯛꯄꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯐꯔꯛꯄ ꯑꯣꯏꯒꯅꯤꯅꯁꯨ ꯊꯥꯖꯩ ꯁꯨꯃꯥꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯈꯜꯂꯒ 2025ꯁꯦ ꯑꯦꯟꯇꯔ ꯇꯧꯃꯤꯟꯅꯔꯁꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯗꯣꯏꯅꯤ ꯑꯗꯣ ꯏꯁꯩ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯆꯠꯊꯔꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯂꯥꯝꯁꯜꯂꯛꯑꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯨꯗ ꯇ꯭ꯔꯛꯁ ꯂꯣꯝꯗ ꯆꯠꯅꯕ ꯇꯧꯒꯦ ꯁ꯭ꯋꯤꯗꯤꯁ ꯍꯥꯎꯁ ꯃꯥꯐꯤꯌꯥꯒꯤ ꯏꯁꯩ ꯈꯔ ꯇꯧꯔꯝꯃꯦ ꯑꯗꯨ ꯈꯤꯇꯪ ꯌꯥꯎꯒꯦ ꯏꯁꯩꯒꯁꯦ ꯍꯨꯏꯒꯁꯨ ꯂꯥꯛꯑꯦ ꯖꯒꯣꯏ ꯁꯥꯕ ꯗꯥꯟꯁ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯄꯨꯛ ꯑꯣꯏꯅ ꯏꯁꯩ ꯁꯛꯀꯠꯂꯛꯑꯦ ꯒꯨꯒꯨ ꯑꯩ ꯆꯥꯛ ꯆꯥꯕ ꯆꯠꯂꯒꯦ ꯃꯦꯛꯁꯤꯀꯟ ꯄꯥꯌꯦꯂꯥ ꯑꯍꯥꯎꯕ ꯎꯔꯛꯄꯅꯦ ꯑꯁ꯭ꯋꯥꯏꯗ ꯃꯤ ꯑꯌꯥꯝꯕꯅ ꯑꯗꯨ ꯆꯥꯅꯩ ꯄꯥꯌꯦꯂꯥꯁꯦ ꯕꯦꯁꯤꯀꯦꯂꯤ ꯃꯦꯛꯁꯤꯀꯟ ꯚꯔꯖꯟ ꯑꯣꯐ ꯕꯤꯔꯌꯥꯅꯤ ꯇꯥꯏꯞꯅꯦꯕ ꯑꯗꯨ ꯆꯤꯀꯟ ꯀꯣꯔꯤꯖꯣꯒꯤ ꯂꯩꯍꯧꯕꯅꯦ ꯑꯁ꯭ꯋꯥꯏꯗ ꯆꯤꯀꯟ ꯀꯣꯔꯤꯖꯣ ꯁꯣꯁꯦꯖꯅꯦꯕ ꯆꯤꯀꯟꯒꯤ ꯑꯗꯨ ꯑꯗꯩ ꯆꯤꯀꯟꯁꯨ ꯌꯥꯎꯕ ꯑꯗꯨꯒꯤꯗꯣ ꯆꯥꯔꯨꯔꯒꯦ ꯃꯩꯇꯩꯅꯤꯅ ꯆꯥꯛ ꯌꯥꯎꯗꯗꯤ ꯌꯥꯗꯦꯕ ꯑꯥꯗ ꯂꯝ ꯃꯌꯥꯝꯒꯤ ꯐꯨꯗ ꯇ꯭ꯔꯛ ꯂꯩꯔꯦ ꯑꯗꯒꯤ ꯁꯩꯁꯤꯗ ꯐꯝꯅꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯣꯔꯇꯦꯕꯜ ꯇꯣꯏꯂꯦꯠꯁꯀꯁꯨ ꯃꯌꯥꯝ ꯈꯤꯜꯂꯤ ꯑꯗꯒꯤ ꯇ꯭ꯔꯥꯁ ꯕꯤꯟ ꯀꯩꯀꯥꯁꯦ ꯔꯤꯁꯥꯏꯀꯜꯅꯦꯕ ꯁꯤꯒꯤ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯂꯤꯠ ꯑꯣꯏꯔꯤꯁꯦ ꯑꯃ ꯔꯦꯗ ꯀꯂꯔꯒꯤꯁꯤꯅ ꯖꯦꯅꯔꯦꯜ ꯋꯦꯁꯠ
ꯑꯗꯣ ꯑꯩꯁꯦ ꯂꯩꯔꯦ ꯁꯤꯁꯦ ꯕꯤꯔꯌꯥꯅꯤ ꯇꯥꯏꯞ ꯑꯗꯨꯝ ꯃꯥꯟꯕꯅꯦ ꯁ꯭ꯄꯥꯏꯁꯦꯁꯇ ꯈꯦꯠꯅꯕꯩ ꯋꯥꯅꯤ ꯃꯣꯏꯒꯤ ꯌꯨꯁ ꯇꯧꯕ ꯁ꯭ꯄꯥꯏꯁꯦꯁꯇꯣ ꯑꯣꯔꯤꯒꯥꯅꯣ ꯊꯥꯏꯝ ꯔꯣꯁꯃꯦꯔꯤꯒꯨꯝꯕꯒ ꯌꯥꯝꯅ ꯌꯨꯁ ꯇꯧꯕ ꯃꯣꯏꯒꯤꯅꯤ ꯑꯁꯤ ꯑꯉꯥꯡ ꯈꯔ ꯑꯩꯉꯣꯟꯗ ꯕꯣꯜ ꯃꯌꯥꯝꯁꯦ ꯕꯕꯜ ꯃꯌꯥꯝꯁꯦ ꯀꯥꯞꯁꯟꯅꯩ ꯑꯥꯗ ꯕꯦꯛ ꯑꯃ ꯂꯩꯁꯦ ꯏꯃꯥꯟꯅꯕꯤꯒꯤꯅꯦ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯛꯑꯣ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯌꯥꯝ ꯇꯞꯅ ꯆꯥꯕꯅꯦ ꯑꯩꯅ ꯆꯥꯕ ꯀꯩꯁꯨ ꯌꯦꯡꯅꯤꯡꯗꯕꯅꯤ ꯏꯃꯥꯟꯅꯕꯤꯁꯦ ꯌꯥꯎ ꯍꯥꯏꯔꯅꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯏꯀꯥꯏꯕꯒꯤ ꯆꯥꯔꯤ ꯑꯩ ꯆꯥꯈꯤꯗꯣꯏꯅꯤ ꯄꯨꯡ 7 ꯆꯪꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯁꯤꯇꯤꯒꯤ ꯁ꯭ꯄꯣꯠꯁ ꯈꯔ ꯌꯦꯡꯉꯨꯁꯦꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯐꯝ ꯃꯌꯥꯝꯗꯅꯦꯕ ꯄꯥꯔꯇꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯔꯥꯎꯟ ꯑꯃ ꯆꯠꯂꯨꯁꯦꯅ ꯆꯠꯂꯦ ꯑꯗꯣ ꯁ꯭ꯇꯤꯜ ꯁꯤꯒꯤꯁꯦ ꯑꯣꯜꯃꯣꯁ 2 ꯇꯥꯗꯣꯔꯦꯕ ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯔꯦ ꯄꯨꯔꯥ ꯑꯂꯥꯏꯚꯅꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄꯔꯐꯣꯔꯃꯔꯁ ꯀꯩꯀꯥꯁꯨ ꯃꯣꯏꯒꯤ ꯎꯠꯇꯅꯦ ꯈꯔ ꯇꯧꯔ ꯂꯩꯔꯦ ꯑꯁꯤꯗꯩꯁꯤꯗ ꯀꯥꯔ ꯂꯩꯔꯤꯁꯦ ꯄꯨꯂꯤꯁꯀꯤꯅꯦ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯄꯨꯂꯤꯁ ꯑꯗꯨꯝ ꯂꯩ ꯁꯨꯝ ꯆꯦꯛꯁꯤꯟꯕꯒꯤ ꯏꯟꯁꯤꯗꯦꯟ ꯑꯝꯇ ꯊꯣꯛꯇꯦ ꯃꯤꯁꯦ ꯋꯥꯁꯟꯅꯔꯛꯑꯦ 2 o'clock 3ꯒ ꯌꯧꯁꯜꯂꯛꯇꯧꯔꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯋꯥꯔꯦ ꯁ꯭ꯇꯥꯔꯕꯛꯁ ꯑꯃ ꯂꯩꯔꯦ ꯑꯗ ꯑꯩ ꯀꯣꯐꯤ ꯑꯃ ꯂꯩꯔꯨꯒꯦ ꯀꯣꯐꯤꯗꯣ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯅ꯭ꯌꯨ ꯏꯌꯔ ꯋꯤꯁ ꯇꯧꯔꯝꯃꯦ ꯃꯣꯏ ꯃꯌꯥꯝ ꯑꯗꯒꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯦ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯕꯤꯖꯤ ꯑꯣꯏꯔꯦ ꯃꯦꯛꯗꯣꯅꯦꯜꯁꯦ ꯁ꯭ꯋꯥꯏꯗꯩꯗꯤ ꯃꯛꯀꯥꯁ ꯍꯥꯏ ꯃꯛꯀꯥꯁꯁꯦ ꯃꯤ ꯑꯗꯨꯝ ꯌꯥꯝ ꯆꯪꯅꯩ ꯑꯗ ꯇ꯭ꯔꯥꯝ ꯂꯩꯔꯦ ꯃꯤ ꯃꯌꯥꯝ ꯌꯨꯝꯗ ꯄꯨꯅꯕ ꯁꯤꯗ ꯀꯩꯅꯣꯁꯦ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯜ ꯑꯣꯚꯔ ꯂꯩ ꯃꯤ ꯃꯌꯥꯝꯁꯦ ꯋꯥꯗꯅ ꯐꯝꯃꯒ ꯆꯥꯅꯔ ꯂꯩꯔꯦ ꯑꯗꯨꯝ ꯐꯝꯊꯔꯦ ꯃꯈꯥꯗ ꯑꯗꯣ ꯈꯔ ꯆꯠꯂꯒ ꯐ꯭ꯂꯦꯟꯗꯔꯁ ꯁ꯭ꯇ꯭ꯔꯤꯠ ꯁ꯭ꯇꯦꯁꯟ ꯑꯩꯅ ꯅꯍꯥꯟꯁꯨ ꯎꯠꯆꯈ꯭ꯔꯕꯅꯦ ꯁ꯭ꯇꯦꯁꯟ ꯂꯩꯔꯦ ꯑꯗꯨ ꯏꯃꯥꯟꯅꯕꯤꯗꯤ ꯆꯠꯈꯤꯗꯣꯏꯅꯦ ꯇ꯭ꯔꯦꯟ ꯇꯣꯡꯉꯒ ꯍꯥꯟꯅꯕ ꯃꯇꯝꯒꯤ ꯁ꯭ꯇꯦꯁꯟꯁꯦ ꯌꯥꯝ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯦ ꯑꯁꯤꯗꯒꯤ ꯒ꯭ꯔꯤन ꯑꯦꯔꯣ ꯇꯧꯕ ꯂꯩꯔꯤꯁꯦ ꯅꯣꯔꯃꯦꯜꯂꯤ ꯅꯨꯃꯤꯠ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯊꯤꯡꯉꯒ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯤ ꯀꯥꯔꯠ ꯑꯅ ꯑꯗꯨꯅ ꯇꯛꯑꯅ ꯊꯦꯡꯉꯒ ꯆꯪꯒꯗꯣꯏꯅꯦꯕ ꯃꯦꯇ꯭ꯔꯣꯒꯤ ꯌꯨꯁ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯐ꯭ꯔꯤꯅꯤꯅ ꯍꯥꯡꯉ ꯂꯩꯔꯤꯁꯦ ꯑꯗ ꯏꯃꯥꯟꯅꯕꯤꯗꯣ ꯊꯤꯟꯗꯣꯛꯑꯝꯃꯦ ꯕꯥꯏ ꯇꯧꯅꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝ ꯅꯛꯅ ꯁꯤꯇꯤꯗ ꯑꯗꯨꯝ ꯂꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯈꯣꯡ ꯆꯠꯂꯒ ꯑꯗꯨꯅ ꯑꯩ ꯏꯇꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯁꯤꯒꯤ ꯌꯥꯔꯥ ꯔꯤꯚꯔꯗꯨꯅꯤ ꯅꯨꯡꯗꯥꯡꯗ ꯁꯤ ꯂꯥꯏꯠꯁꯀ ꯑꯁꯣꯝ ꯔꯤꯚꯔ ꯁꯥꯏꯠ ꯑꯁꯤꯗꯗꯤ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯂꯥꯡꯉꯤꯌꯦ ꯌꯥꯝ ꯄꯥꯔꯇꯤꯁ ꯃꯌꯥꯝ ꯇꯧꯔꯤ ꯑꯁꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯁ ꯌꯥꯝ ꯂꯩꯕ ꯀ꯭ꯂꯕ ꯀꯁꯤꯅꯣ ꯀ꯭ꯔꯥꯎꯟ ꯀꯁꯤꯅꯣ ꯀꯥꯏꯅ ꯈꯔ ꯆꯠꯂꯒ ꯂꯩꯌꯦꯕ ꯑꯁꯤꯁꯤꯗ ꯂꯝꯕꯤꯁꯤꯗ ꯑꯗꯒꯤ ꯑꯩꯁꯦ ꯔꯤꯚꯔ ꯁꯥꯏꯠꯇꯁꯨ ꯃꯇꯦꯛ ꯑꯃ ꯆꯠꯂꯨꯒꯦꯅ ꯀꯨꯝꯊꯔꯛꯑꯦ ꯑꯁꯤꯗꯒꯤ ꯕ꯭ꯔꯤడ్ꯖ ꯎꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯄ ꯃꯐꯝꯗꯨꯅꯦ ꯑꯗꯒꯤ ꯎꯆꯦꯛꯀꯁꯨ ꯍꯧꯒꯠꯅꯔꯛꯑ ꯃꯥꯜꯂꯦ ꯄꯨꯡ 3 ꯇꯥꯕꯁꯤꯗ ꯎꯆꯦꯛꯀꯁꯨ ꯄꯥꯏꯕ ꯈꯤꯇꯪ ꯍꯧꯔꯛꯑꯦ ꯒꯔꯜꯁ ꯃꯤꯗꯤ ꯑꯗꯨꯝ ꯂꯩꯔꯤ
ꯊꯦꯡꯉꯕꯅꯤꯅ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯁꯤ ꯇꯥꯟꯅ ꯌꯦꯡꯕꯤꯕꯒꯤ thank you and once again happy new year ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕ ꯃꯌꯥꯝꯁꯨ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯑꯃꯨꯛꯀ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ